Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur da haukiba chayol anida nong leptana chubadagi rajya sigi turel ayamba imai wangkhatle Sarkar gi quarter sing misam da sandokpagi damak Manipur police ki personnel manga thabakti suspend tawre amasung Assam da ising isawgi phibam haujiksu makhatana lusilakli tengbang pibagi thabak leptana chathari Manipur da haukiba chayol anida nong leptana chubadagi rajya sigi turel ayamba imai wangkhale Manipur gi maruba turel sing Imphal Iril Nambulamadi atai turel sing imai kudong tiba thaki mathakta chele nong asina maram oiduna akutpa mapham kaya ising thumjile Imphal manungda leiba maruiba lambi kaya ising thumjinba yawre masina maram oiduna miyamgi sathok sasinda chaun akaiba thokle Imphal da leiba school kharagi campus ising thumjinkhibadagi suti lauthokre Imphal gi Zen Dance Academy campus su ising tubjin kibadagi sangthok sangsin yakhidre maragasida turel gi ising gi imai hantanabagi namak ithai baras ki gate ahum hangdokle tangai phadrabadi gate mangamak hangdokani haina water resources mantri awangbau nyumaina phongdorakle Rajya Sarkar gi karmachari singda makhoi masa lainana piba sarkar gi quarter sing mijam ja sandokpagi damak Manipur police ki personnel manga thabaktagi suspend tawre Thabakta suspend tawraba police personnel manga adugi manungda mapal suba IRB da constable oiba personnel ma yauri atai personnel sing adudi 6 IRB da mathau tawba personnel ama narcotic cell amadi Imphal is amadi Bisnupur dagi amamamni Bisnupur police na gari huranba miyoi sing phaganaba akanba thabak lokhali tha asigi ni panda gari huranba miyoi khara phagatuna makoi gi mathakta FIR sing panduna thijinba hokhi madugi makha tana chatharak basaruk ama oina Makoina haidorokpadagi ngarangsu Activa 5G ani fagatpangamle haire Manipur da hauji COVID-19 gi vaccine dose lakh 19,000 kapkre masigi manungda anba dose ki vaccine lakh 35,000 amasung anisuba dose ta lakh 12,900 yauri precaution dose 13,900 kapkre Amaromda Manipur da ngarang COVID ki anuba case amata thengnakide ngarang miyoi ama naba fakhibaga loinana Rajya sida hauji COVID ki active case ahum khakta ngaire laina astigi naba pharakpagi changsa da 49.5 oire tabiriba pawasi Akaswani Imphal dagini Assam gi singisau mayoknariba mafam singda Army National Disaster Response Force NDRF amasung State Disaster Response Force SDRF mi kanbagi thabak chathari Rajya Sarkar na Indian Air Force ta ising isaw na phibam thina sokolaba Dima Hasau jila da chana thakna polam singasi yahunna ba haikre isaw asina miyoi lakh mari hena awaba mayok na halle Rajya dugi jila kuntarukta ising isaw amasung chingning khaiba na maram oiduna miyoi nipan sikre miyoi lising nifu hena kudakyo be changjapam piduna thamkre Dima Hasau Hozai amasung Barak Valley da khwaidagi yamna ising isaw na sokolaba maphamni Rajya ki Chief Secretary Jisnu Baruana makokthongbu official singa Guwahati da mipam pangthoktuna isawgi matangda wa khanakre Maragasida Northeast Frontier Railway na hairi mafam yangka henbada chingninghai Lumding Badarpur Hills section da rail chatpada apanba oire Tripura Manipur Mizoram amasung Kha Assam amadi lebagasigi atai rajya singa haukiba thangja numitagi chingninghai basina maram oiduna sathok chasin yahandre railways na athuba matamda rail chananaba ayubi thakta khotnari Amaromda Griha Mantri Amit Sahana Assam da nongkana chubadagi isawgi phiba mayoknariba asigi matangda nungnangba phongdokre Griha Mantri na Rajya ki Mukhya Mantri Himanta Biswa Sarma ga wari sanaduna phiba madu kumni yengsinaba khangankre Twitter ta thagatpa warolamada Sri Sahana hai Kendra Sarkar na Assam gi isawgi damak piba yaba tengbang kudingmak pigani Lok Sabha gi Adyaksha Om Birla na Rajasthan gi Kota da Suposit ma abhiyan gi anishuba tangkak hawdokre thormasina nupi 3,000 henbada thamapan gi nutrition kit single na pigani masimiyang gi tengbang ga loina na pangthokadabani tha khudingi health checkup su pangthokani Sirbirla na hai yumthong khudingi miyoi singna nupi singi haksil gi dai telonaba appeal tawki mangna hai nupi sing masamu phana thambana lakador mirol sing hena masamu phaba ohengani masimiyang gi mateng yawdrabadi oithokpa ngamloi Lebak sida COVID vaccine kapagi khongjang mai pangna changsili COVID vaccine dose koti sama marputra mathoi lakh humdo hena kapkre haksel mantraloi gi pauna hai ngarang khaktada vaccine asigi dose lakh 13 hena kapki
Sahi 12 taramari phawbagi angangsingda COVID vaccine dose koti 3,94,000 hena kapkhre. Healthcare worker, frontline worker amasung sahi 19 gi mathakta laiba mioisingda precaution dose koti 3,30,000 su kapkhre. Ngasi phongba pause singi maroiba pausingi damak hauzik Maibam Dwijamani lere. Dwijamani Thagatsari Suni Manipurda leptana nong subadagi turel ayambagi imai kudongtiba thaki mathakta chele haiba Popi Pambi Taramba Lomi Singi Atopa Hinganabagi Lambi Pibigi Tausil Horagani Haiba Madi Government Quarter Singi Verification Team Semle Haiba Pauna Manipur Dangasi Pongba Pau Se Singi Marueba Pau in a Ponari Manipurgi Turel Sing Kudong Tiba Taki Matakta Chele Anima Mapam Kaya Ising Tumzin Kre Highway Gi Mapam Kaya da landslide Tokle Haiba Pau Isil Express da Ahan Headline Toduna Pongli Manipurgi Turel ayambagi imai kudong tiba thaki mathakta chele sarkarna sesal thorang lokhatpa haure haiba pau Imphal Free Press ta an headline tawri Jiri yauna district kayada isaugi awaba mayok nari haiba pau pona famda an headline tawri pawasi Manipur Mail da su ani suba headline tawduna phongli None amasung Tamenglong jila singda landslide thopadagi miyamgi punsida sauna akaiba thogle Modbungi Thong Sekhaire Haiba Pau Sangai Express English ta an headline tawri Pawasi Asimaki Manipuri edition dana ani suba headline tawduna phongli Surasanpur da akan banong leidu si sitkre nong kan suba maram oiduna none Tamenglong amasung Jiribam da kudong tiba thogle Haiba Pau People's Chronicle da an headline tawri Tariat suba MR gi CO yauna constable mari rifleman ama suspend tawkhre haiba pau narol gi thodang da ahan headline tawri government quarter singi verification team semle police ki IGP mapan DIG maribu member sing oina nomination tawkhre haiba pau hoyelan pau da ani sub headline tawri police officer singna maranai gi thabakta personnel kaya sizinabagi wathok lagle tare suba MR gi CO na Mayum Sabada MR personnel sing season number Tengnare Haiba Pau, Sanali Bakta, Ahan headline Tauri. Hauki Basahi Mangada number 4 kg Samakun, Kani kg Samakun Pagale, drug trafficking degi, Sumpam Orekpasi, Laibak Tibani Haiba, BJP na Pungdorapa Wapam, Irei Bakta, Ahan headline Tobuna Pongli. Senapati da Skill to Succeed Training Hogdokre Haiba Pau, Senapati da Phongba Hills Hornbill Express da headline to the phongli likru thongda accident thopada thiba phangkhidaba driver adugi makhong phangle makhata na thibigi thabak chathari haiba pau se asigi an balamai da phongli Manipur da cheliba turel singi imai khudong thiba thaki mathakta chele haiba pau Tamenglong da phongba gan phu mail da headline to the phongli Water Resources Mantri Awangbo Niumaina Tamai da leiba sotharaba singi damak Tongan ba scheme sing hogdokre haiba pau Tamenglong Times ta headline tawduna phongli Assam da mioi lak marirom isaugi awaba mayok nare haiba pau Surasanpur da phongba Masona Thar da ahan headline tawri pawasi jila asida phongba Manipur Express da su ahan headline tawduna phongli 5G technology na leibak asigi sel thumgi phibam phagadhangani haiba Prime Minister Narendra Modi na phongdoki ba wafam Zila asida phongba nisin tuhil tuda ahan headline tawri Suni Thagazari Dwijamani aroibada maroiba pau amok Manipur da haukiba chayol anida nong leptana chubadagi rajya sigi turel ayamba imai wangkhatle sarkar gi quarter sing mijamda sandokpagi damak Manipur police ki personnel manga thabaktagi suspend tawre amasong Assam da ising isawgi pibam hauziksu makha tana lusilakli tengbang pibagi thabak leptana chathari Paulo Jare